ꯑꯁꯤꯕꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯀꯩꯕ ꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯎꯏꯌꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯥꯡꯕꯨꯁꯤꯡꯗꯣ ꯀꯩꯗꯧꯔꯒꯦ ꯕꯂꯥꯏꯁꯦ ꯀꯩꯕ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤꯅꯦꯕꯀꯣ ꯈꯨꯃꯥꯟ ꯌꯧꯔꯦ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯃꯄꯥꯟ ꯆꯠꯂꯣ ꯆꯠꯂꯣ ꯑꯦꯛꯇꯤꯡ ꯁꯦ ꯑꯝꯇ ꯑꯦꯛꯇꯤꯡꯁꯦ ꯆꯠꯂꯣ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯥꯝ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯐꯥꯝ ꯆꯠꯂꯒ ꯉꯥꯛꯇꯪ ꯈꯥꯝꯃꯤꯀꯣ ꯍꯪꯅꯔꯤ ꯑꯗꯨꯒꯤ ꯚ꯭ꯌꯨꯁꯦ ꯈꯨꯐꯖꯁꯦꯉꯣ ꯋꯥꯟ ꯃꯌꯥꯝꯅ ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯗꯣ ꯁꯨꯇꯤꯁꯤ ꯋꯥꯠꯄꯗꯤ ꯋꯥꯠꯂꯤ ꯆꯩꯗꯣ ꯄꯣꯔꯛꯑꯣ ꯍꯧꯖꯤꯛ ꯐꯨꯔꯒꯦ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯁꯤ ꯄꯣꯠ ꯆꯤꯡꯗꯔ ꯆꯤꯛꯇꯣꯏꯁꯦ ꯀꯩꯒꯤꯅꯣꯕ ꯁꯟꯐ꯭ꯂꯥꯋꯔ ꯌꯦꯡ ꯆꯠꯄ꯭ꯔꯥꯕꯨ ꯀꯔꯤ ꯐ꯭ꯂꯥꯋꯔꯅꯣ ꯈꯪꯗꯦ ꯎꯗꯣꯏꯁꯦ ꯃꯥꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠꯂꯩ ꯃꯅꯥꯛꯇ ꯆꯪꯉ ꯐꯣꯇꯣ ꯀꯥꯞꯄꯤꯕ ꯌꯥꯒꯅꯤ ꯐꯣꯇꯣ ꯅꯠꯇꯦ ꯚꯤꯗꯤꯑꯣꯅꯦ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯁꯤꯃꯗꯤ ꯋꯥꯡꯉꯦ ꯁꯦ ꯁꯨꯃꯥꯏꯅ ꯆꯦꯟꯒꯦꯁꯦ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝꯅ ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯗꯣ ꯁꯨꯇꯤꯁꯤ ꯋꯥꯠꯄꯗꯤ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯆꯠꯅꯤꯡꯗꯕ ꯐꯥꯎꯔꯦꯕ ꯍꯥꯏꯗꯤ ꯁꯨꯇꯤ ꯂꯣꯏꯔꯛꯀꯗ꯭ꯔꯥ ꯂꯣꯏꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯗꯣ ꯀꯩꯅꯣꯁꯦ ꯑꯩꯅ ꯊꯥꯔꯝꯕꯅꯦ ꯅꯍꯥꯟꯃꯨꯛ ꯀꯩꯕ ꯅꯥꯀꯨꯞꯄꯤꯀꯣ ꯁꯤꯁꯨ ꯑꯩꯅ ꯊꯥꯔꯝꯕꯅꯦ ꯅꯥꯀꯨꯞꯄꯤꯁꯦ ꯑꯗꯣ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗꯀꯣ ꯍꯥꯏꯐꯦꯠ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯉꯥꯛꯇꯪ ꯁꯨꯝ ꯕ꯭ꯂꯣꯛ ꯅꯝꯃꯛꯄꯅꯦ ꯀꯩ ꯆꯪꯈ꯭ꯔꯕꯅꯣ ꯅꯨꯃꯤꯠꯁꯤꯅ ꯄꯣꯒꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯣꯡꯆꯥꯛ ꯆꯥꯃꯟꯗꯔꯦ ꯅꯍꯥꯟꯒꯩ ꯆꯥꯕ ꯐꯪꯉꯨꯗꯕꯒꯤ ꯑꯗꯣ ꯑꯩꯁꯦ ꯃꯄꯥꯟꯗ ꯆꯠꯂꯒ ꯀꯩꯀꯩ ꯆꯥꯕ ꯈꯣꯠꯄꯗꯣ ꯀꯩꯀꯥꯗꯣ ꯎꯠꯂꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯆꯠꯄꯁꯦ ꯆꯥꯕꯁꯦ ꯍꯣꯇꯦꯜꯗꯣ ꯃꯐꯝ ꯆꯥꯕ ꯑꯝꯇ ꯆꯥꯗꯦꯕ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗꯩ ꯑꯩ ꯀꯥ ꯍꯦꯟꯅꯁꯨ ꯀꯥꯏꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯔ ꯍꯪꯅꯈꯤꯒꯦ ꯑꯗꯨꯒ ꯑꯍꯥꯎꯕ ꯆꯥꯕ ꯃꯇꯝꯗ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯀꯧꯔꯥꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯈꯔꯗꯤ ꯆꯥꯔꯦꯕꯀꯣ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯐꯝꯃꯒ ꯆꯥꯕꯗꯣ ꯑꯗꯨ ꯑꯣꯏꯗꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯦꯛ ꯁꯨꯇꯤ ꯊꯨꯜꯂꯛꯑꯗꯤ ꯅꯣꯡꯒꯤꯗ ꯆꯨꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯁꯦ ꯅꯪ ꯌꯥꯎꯒꯦ ꯍꯥꯏꯔ ꯁꯦ ꯁꯤꯂꯥ ꯅꯣꯡ ꯆꯨꯏꯌꯦ ꯍꯧꯖꯤꯛꯁꯨ ꯁꯦ ꯎꯠꯂꯛꯀꯦꯁꯦ ꯅꯣꯡ ꯆꯨꯕꯁꯦ ꯎꯠꯀꯦꯁꯦ ꯁꯦ ꯅꯣꯡ ꯃꯀꯨꯞ ꯆꯨꯏꯁꯦ ꯅꯣꯡ ꯆꯨꯏꯌꯦ ꯍꯦ ꯄꯤꯒ꯭ꯂꯦꯠ ꯆꯤꯛꯀꯅꯨ ꯆꯤꯛꯄ ꯌꯥꯗꯦ ꯁꯤꯗ꯭ꯔꯥ ꯆꯤꯛꯄ ꯌꯥꯗꯦ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯑꯩꯒꯤ ꯇꯦꯇꯨꯁꯦ ꯆꯣꯡꯊꯣꯛꯇꯅ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗ ꯆꯠꯂꯤꯅꯦ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝꯗ ꯆꯠꯂꯤꯁꯦ ꯍꯟꯗꯛ ꯁꯨꯇꯤꯒꯤ ꯑꯍꯥꯟꯕ ꯀꯣꯏꯕꯅꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯌꯧꯕ꯭ꯔꯥ ꯁꯨꯡꯌꯧ ꯌꯧꯗꯦ ꯁꯟꯐ꯭ꯂꯥꯋꯔ ꯌꯦꯡ ꯆꯠꯄ꯭ꯔꯥꯕꯨ ꯀꯔꯤ ꯐ꯭ꯂꯥꯋꯔꯅꯣ ꯈꯪꯗꯦ ꯎꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯥꯝ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯐꯥꯝ ꯆꯠꯂꯒ ꯉꯥꯛꯇꯪꯈꯥꯝꯃꯤꯀꯣ ꯍꯪꯅꯔꯤ ꯑꯗꯨꯒꯤ ꯚ꯭ꯌꯨꯁꯦ ꯈꯨꯐꯖꯁꯦꯉꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯐꯣꯛ ꯁꯣꯡ ꯑꯝꯇꯪꯒ ꯍꯥꯞꯆꯜꯂꯗꯤ ꯐꯖꯔꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯌꯦꯡꯉꯣ ꯌꯥꯝ ꯁꯤꯁꯤꯔꯣ ꯅꯍꯥꯟ ꯗ꯭ꯔꯣꯟꯗ ꯅꯪꯒ ꯊꯥꯒꯠꯂꯦ ꯇꯧꯏꯗꯣ ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦ ꯐꯖꯕꯕꯨꯗꯤꯀꯣ ꯑꯩꯗꯤ ꯐꯣꯇꯣꯒꯗꯤ ꯑꯝꯇ ꯌꯧꯔꯦ ꯃꯔꯛꯁꯤꯗ ꯀꯩꯅꯣ ꯅꯪ ꯀꯔꯤꯕ ꯐꯣꯇꯣꯗꯤ ꯀꯣꯟꯅ ꯀꯥꯞꯄꯁꯦ ꯍꯥꯟꯅ ꯆꯠꯂꯣꯏ ꯃꯤ ꯀꯩꯅꯣ ꯌꯥꯝ ꯇꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯐꯖꯩꯌꯦ ꯃꯅꯥꯛꯇ ꯑꯃ ꯆꯪꯁꯤꯜꯂ ꯅꯝꯁꯤꯜꯂꯛꯀꯦꯁꯦ ꯐꯖꯗ꯭ꯔꯥ ꯅꯨꯃꯤꯠꯂꯩꯁꯦ ꯋꯥꯡꯉꯗꯤ ꯐꯒꯗꯝꯕꯅꯤ ꯅꯨꯃꯤꯠꯂꯩꯁꯦ ꯅꯦꯝꯃꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯅꯅꯤ ꯀꯣ ꯑꯩꯅ ꯋꯥꯡꯕꯁꯨ ꯅꯠꯇꯦꯗ ꯃꯁꯥ ꯈꯔ ꯅꯦꯝꯃꯦ ꯅꯨꯃꯤꯠꯂꯩꯁꯦ ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯃꯤꯈꯩꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯃ ꯑꯅꯤ ꯆꯠꯂꯣ ꯂꯩ mi alza le testa che non ne paesi mi wang mai fa wang mo si wang ne pa ka ya ato ke dai ha na ba si le pulang ni nang ki khai ne ya bo मार्केट चैनल हाँ मैंने कहीं बना चैनल नाव बना
Sorry. Baby sunflower sina. Sahi magi ko Manipur tholakpada akhoi lam kon balai se kayeba langol lairan bineba ko kuma ngai leire adudugi sahi magi ko habadi amutang khoiram thokke adudugi ko lai khoram balai ni mayam la sangas la ma ai beg ti pesa choi ba kan pothoraki sina yam sang di namjara ro lai gi mafam na ko ado mapalam da leiba ko akhoi lam sibu kon balai ko akhoi kano se khuram ning balai ga di sira khuram biyo afabata oi biyo mayam oi gi se kaino ni chujak su sai ba ko mapan da lewan ni le si se chujak mu to hau do ne ba ko sam thim phajare si madi wa nge se samai chen ge ai go da ga phajare si di mai so moise akhoi blog na tha bi do ne kai ba matup na tha ba do ko yam husi acting ama yeng asiko sida bindi do kana na chikhai ge ba ha sikara sida kana na chikhai ge am tharo ai ta ge si sikara na chikhai ge chik pa ya de hab natra chalo mapan chalo acting sam te acting se chalo chik pa ya de hai kai gi chikhai no basi jam ta haro ai yeng ge nang acting do lam heli kai gi no banang na su yam da ha si phu ba na ba ne dak sinai xiang ai ne sao ai khang mai ne man tais je nok sana di ne ma hura da ne yare kana na no ne is kana is haure lan haure to harau ba gi ai na chai ba da ta ki sana da ma ne is yare kai tau we kai ba se YouTube ta uya sumaina se size ki matong ina dinamdra de aro ko sidi adung awang joy ba asom na kanda na wangi som na kan ba ka pa na phajai ba to se mo sai ko chalo pareng san lepono sana sai height matung ina chalo na na wang ko sai ane ba wangu ki sonia ki marak tangjali kai ki na wangu ki sonia man dra ba yam tu sine iman male sida malai re asi bi kai to yam phase na sa ki height ki matung ina numitlei manak ta sang photo copy ba ya gani photo na ti video re